Ngasiga wari asi ima amadi Jennifer gini. Ima mahaki masanupa Matthew, mahaki partner Jennifer amadi mahaki masanapi Susan galoina anoba yum amada honglaktuna leiba laklami. Yum adu makoina handakta nauna leizaba oirami. Yum adu yontoglam liba nupa adu yum adu yontoglam laga mafam adudagi yamna thuna satkinaba honarami. Maram aduna imana yum adu yamna ahongba mamalda fanglami. Imana yum adugi manungda hek changlakpaga yum adugi mataki kachin amada yamna munna yengduna leptuna lerami. Mahaki imung manungna magi mataw adu urubada khara kirim tawrami. Adubu ngaihak leiraba matungda ima normal oiraklami. Imagi anauba yum adugi manung adu mawang ama tawrami. Amadi Jennifer yum adugi manungda matamoy adu khara kithup kirum tawrami. Nongma Jennifer na yum adugi ka amagi manungda leiba mingsel amagi mamangda mingsel yengduna leiringaida mahaki maningda nupi ama leptuna leiba urami. Nupi adugi masamadu ipha pharami amadi nupi aduna Jennifer bu yamna kiba midengda munna yengduna lerami. Jennifer na mado ubada khudakta maning lethoklaga yenglami adubu kanamata leiba uramde. Numit adudagi Jennifer na yum aduda mong mi toina uba horaklami. Marag-maragta mahakna angang masamasu urami. Angang aduna Jennifer bu hek ubaga maya adu launa kathoklaga yamna kana laurami. Angang adugi khonjel adu homan badagi taba ngamdatuna Jennifer mana ani adu mensinduna khanglami. Mangonda thogliba thokdoksing adugi matungda Jennifer na yum aduda makoina leiba lakthangida kana leirami haiba adu khangnaba honarami. Jennifer na yum adugi basement da kumthaduna basement aduda leiriba potsai sing adu yengba horaklami. Basement aduda Jennifer na photo kaya ama fanglami. Photo sing adugi marakta imung manung akta oina namba family photo amasu yaurami. Yamna ngakpadi photo aduda Jennifer na hek uba yamna kana lauba angang masa adusu yaurami. Photo adu ubaga Jennifer basement adudagi tholaktuna yum aduga thangnana leiriba yumthangnaba sing adugi manakta chatuna photo adugi maramda hanglami. Adubu yumthangnaba sing aduna hairapa wahai sing adu tabada Jennifer masa pombagi tu adu chunglami. Amadi masada yamna kibama faurami. Makoina yum adu tamnaba yum amani haibadi hante ni haina hairaklami. Maramaduna yum adugi mapu aduna yum adubu yamna hongna yonthoglam laga mafam adudagi chatkiba oirami. Chahi kharagi mamangda yum aduda family ama leirami haina hairami. Family aduda matai manau amadi angang masa amakhakta leirami. Nupi adu nupa atopa amaga nungsinarami. Amadi nongma makhoi anina yum aduda unaduna leiringaida ikhangkhangutana mahaki nupa adu changlaki amadi makhoi anibu leiriba phibam aduda urami. Maram aduna nupa aduna nupi adubu yamna tamthina hatoklami. Adubu nupa aduna nupi adubu harlingaida makhoigi masa nupa aduna urami. Mado upada nupa masa aduna mahaki mamabu hatokre haiduna kuilau lauduna yum adudagi chentoklami. Mado upada nupa aduna angang adubu tanaduna farami amadi angang adubusu faaduna machin mensilaga hatoklami. Adubu mahaki nupi amadi mahaki masanupa adugi thawai adu lanba ngamdatuna yum aduda koipai paiduna leirami. Nupa adu numit kharani yum aduda mathanta leirami. Adubu nupi adugi thawai aduna nupa adubusu yum aduda hatoklami. Mataw asumna family ama pulab yum asigi manungda sikhi. Numit adudagi family adugi thawai adu yum aduda koipai paiduna lei amadi yum aduda leiba lakpa mi singbu hatui haina hairami. Wari adu tabaga Jennifer ge hakchangi tu adu chap yunglami amadi yamna kirami. Amadi yum aduda kanna chenduna laklami. Adubu yum adu hek yobaga ima amadi mahaki family adu siduna leimaida tahduna leiba urami. Mado ubada Jennifer kimanduna yum adugi mathakta chengkhatki. Adubu yum adugi mathakta su thawai haibadi bhut mayam ama leptuna leiba urami. Bhut sing adu Jennifer gi manakta tapna sangsilakhi. Bhut sing aduna mahaki manakta tapna sangsilakpa adu ubada Jennifer makhong adu maninglomda tapna hantharaklami. Amadi maning leithoktuna chengi haiduna hek tawbada Jennifer makhong adu yumthak adudagi nanthaduna yum adugi mathaktagi taraktuna lambida tarami.
matang aduda gari amasu yamna kanna thoduna laglami amadi Jennifer butaktuna chatki asumna Jennifer su mafam aduda sikhi maram aduna yum hinkhol lebada mafam adugi maramda hana fazana khangdokadabani natrabadi ima amadi Jennifer da thokhiba dasadu adomdasu thokloi haiba leite Facebook ta Manipuri horror story gi Facebook page fu follow tawiramo loinana karigumba wari asu mayamna pambi taragadi channel asibu subscribe tawiramo amadi video asibu like and share amam ta tawiramo mathangi video da amuk unarasi habsiga loinana yangkopam loyangan bana mayam pamna mukti kainabagi yathang nezari